Manipuri Forex Trading Channel na mayam bamukan tanan oksari ngasidi hogi trade ama nidang analyze dominasi ihan hanmada hogi OG New Zealand haibu OG New Zealand asi kamai tawna du mayam yeminasi hawjik laidibasi hogi OG New Zealand gi 15 minute ki chart ni haibu chart asida hariba market hawjik laiba current price sida laire masijina karigumba sigi makhada piriba sigi 1.1067 hariba line asimakna thuwairappa targadi sigi break of structure si pirakpa targadi hariba mafam saida kuna order block ama kuna yengaga hariba mafam adumaktada change of character yengaga kuna trade entry tarukani sell entry hariba sell entry si असमायना साइ जगह दगी तौरगा माइ ऑर्डर ब्लॉक तु हेक मथक्ता कोनि स्टॉप लॉस थंगुनी दुगा अहान ब टीपीडी मफम सिदा ओइगनी अदुगा अतोपा मना हाइब मफम दुमक्तदा कोगी कइनो जे लेरगा अतोपा ट्रेड अमना मागी टीपी से सिगी मखागे सिगो कोने टीपी थंबा याय मतो समाय तौदना हाइबा ओजी न्यूजीलैंड से अनि सुबगी TP na risk reward se 1:3.56 ni aduga sigi ahan magi sina 1:2.23 ni hariba mafam ani sida koina magi TP ani leibna mam akana mafam masai da magi koi order block sing adu ngairaga sigi mafam se break out tawro matunga trade entry tabu yani aduga atopa madana CADCHF hariba CADCHF se masina kamai tawna hai matamda mahaksu sell tawgi opportunity ne kuna ngairiba si ana karigumba hariba CADCHF current market ujik sida laire sina si mamangi swing lows break torko matamda sai jaga da order block amu phangaga di adi order block tu da kogi character change singa ma tu sell tawkani natragana si je break toro matungda sigi hanna lay order block ki mapa si man ji yorom da bida so na break toro ga lakpa tagadi sigi mafam sida ikona hariba order singa du thamna hona gani masi ju sell ni sai jaga da kai go phangwa tagadi magi TP ri je sam lairani aduga magi order block he matak ta ko keno thanguni aduga atopa mana masai jaga dagi koina trade seller ko taragadi sumana market hose lagene ahan trade se kaigma phangwa taragadi risk reward ratio je 1:6 mukki chang aduga ni suba trade ki kaino jina 1:7 mukki chang da magi stop loss ti matung inna hariba CADCHF asisu kaigma sigi break to taragadi sell opportunity ngai view aduga EURUSD je EURUSD je sida laire EURUSD na kari gumba sigi jujik laiba sigi price se simthak laiba swing je mana kari break to targadi sigi makha da laiba order block sing sigi mapa da mark se retrace to ko ngai gani hai bu retrace to ko mapa sidagi koina character change na sing ngairo matungda hai mafam asadagi trade lawna sem sagani mafam asi yotri pawri saidagi halakko matam trade lawroi maramdi sigi semtang ha break tawbuda katai sigi mafam asidagi koina trade lawna sem sagani aduga market TP di hai mafam asida thangani smai tawdana sigi EURUSD sina magi risk reward ratio je 1:9 or nema bada 7 adamaina market target se tawgani hojikti mark se sigi kaino sida mathakta lairiba swing high sida market thugaiba ngamdre masi thugaiba ma daka tai thugaiba matung halakko matamda order block tu danga minasi masini ngasigi trade EURUSD aduga CADCHF aduga mana OG New Zealand hariba trade ahum jigi oibe aba adugu makhagi analyze adugu market haibasi tambangam madinati koina sam mai oibe aba khara do haijabani
100% soiroi habadi ngamde aduna risk manage tawbiu plus confirmation fazana ngaibiu. Thank you.